Moirang khunauda braja tabadagi miyoi manga soklei soklabasingi manungda relief camp da leiba naha ama yauna miyoi anigi phibam lure. Ngasi nungthil pung 2 rom taba matamda Bisnupur district ki Moirang police station gi manungsan na Moirang khunong mamang lokol da law yeng bachat panaha mga khangauda na braja tarak padagi makhoi mga asok apan nanglei. Asok pasingi manungda anigi phibam khara luna leire. Asok pasing asi Moirang Community Health Center da pukhatuna haujik analayeng gi thabak sathare. Pausi asina thokdok thokpham dagi phangba paugi matungina ding ngasi nungthil nong kana surak padagi lawiyeng bachat panaha mga asina Moirang khunau lokol da leiba lautang sangama da changduna nong thoplingai matamda khangaudana akhak arauga loinana braja tasilak padagi makhoi mga soki banai makhoi gi mikap mirau khol tarak padagi khunja singna mafam aduda changsin laukhatlaga Moirang Community Health Center da purakhi banai braja tabada soklaba miyoi adudi Moirang khunau dagi Fairenbam Boy, Hemam Basanta, Mairenbam Bikramjit, Laithangbam Yaima Madday, Fogok Sawi Kai dagi Hogzi Moirang da leiba, Relief Camp da leiba, Maitram Nauksa Kaubanaha Magane. Soklabanaha sing asigi manung da Maitram Nauksa gide, Makoktagi Makong Pauba, Brazata Bagi, Maisana, Kathek Badagi Haksangi Saruk Ayamba, Soktuna, Pibam Karaluna Leire. Aduga Mairenbam Boy Haidiba, Naha Asigi so, Masagi, Ningzongi sarukta braja na pan badage kathek tuna phibam thina sokhe aduga atai naha ahum adude haksang mafam khara sokpa natana thoidongna aruba phibam oide haireng